अहनबदा मरु ओइबा पाव लमदम मसिगी टूरिज्म सेक्टर चौखट हंगे हायरबदी टूरिस्ट डेस्टिनेशन सिंग सेमगत पामदी यामद्रबदा टूरिस्ट फेस्टिवल अमा मालमगी थागदा पुखतनबा होनबा मथौ ताय हायना टूरिज्म डायरेक्टर एल विक्रम फोंदोखरे संगाई फेस्टिवल पांगथोकदरिबा असि मतंग चादि हायदुना आइना थिंख्रबा लालहरुप के CPMC प्रोग्रेसिव ना कौखिबा जनरल स्ट्राइक ना महौसागी पुंसिदा चावना कायदा पिखरे संगाई फेस्टिवल पांगथोकदरिबा असि मणिपुर की इरांग असिबु नाथैनबा होनबगी मथक्ता फेस्टिवल असिगी मिंगदा कायथोकलिबा लुपा करोड़ 13 की सेंट्रम सायन नायनबा होनबनी हाइना वेटरन पॉलिटिशियन और जॉइन मराल सिरकले थासिगे तांकुमाथोय फावगी मनुंगदा फिबम सोकना लेरिबा मयाय लंबी असि सेंबीदबा तारगदे मथंगे नुमित्तगिदी अकनबा खोंजन चंसिलगनी हाइना मयाय लंबी अपुनबा लुपना खंगहलकले अमदी लमदम असिगे सकनाइरबा अइबा लेखिद्रबा चाना लुखोयगे मितम अमा महाकी पोगनाफम चाना खुदा लेबा नुंगसी कोल पार्कता माइखम हादोखरे खुरमजरी ISCOM न्यूज में ताबिर पुनमकु अहानुमक्तदा सूरज खोंगबान ताबम तरामना ओक्चरी हौजेक मपुंग ओइबा पाउ Tourism Potential in Manipur Haiba Nomagi Oiba Media Workshop Ma Director of Tourism Government of Manipur Amadi All Manipur Working Journalist Union Amju Anina Khusamnana Sindranangasi Manipur Press Club ki Loktak Hall the Pangthokre Thauramaduda Directorate of Tourism gi Director Laurembam Bikram Directorate of Information and Public Relation gi Director NG Uttamamadi Editors Guild Manipur gi President Khogendra Khomdram Namathang Sidna Athoba Mithung Akhanaba Mithung Amadi Thauramapu Oina Saruk Gyakhi Tongan ba print amadi electronic media firms singe media representative singsu saruk yakiba workshop adu hawdopagi thoramda athoiba mithungi warol piraduna director of tourism gi director Laurembam Bikram na haikibada handaki Manipur gi sangai festival asida miyamna mapanlamdagi rock band kauduna irang amarom da festival asi ontoka dore hairiba adu department asida madu leizade Festival asida local entrepreneurs sing local artists sing bu miyamda puthokpani masida mapalam gisu artist group ama perform to hannaba sinjabani haiki tourism sector chawkhat hange hairabadi tourist destination sing semgat pa amadi tourism festival sing pangthoktuna yamdrabada festival ama malem gi thakta pukhatnaba hotnaba haibasi yamna mathau tai haiki panba yabadi sangai festival lising ani kunmanga asi manipurda tangdu leitaba Hanjil Hanbada Amadi Senmit Londa Ahongba Purakpada Achoba Mateng Oigadoriba Festival Amani Hairaduna Festival Asilam Damasigi Miyamna Saruk Yabiduna Saugat Piu Haina Manipurgi Chief Secretary Dr. Punit Kumar Goyal Nangarang Thokiba Cherolamada Apil Tokiba Lekrabani Ngasigi Media Workshop Adugi Ani Suba Session da Classic Group of Hotels ki Founder Dr. Thangzam Dhavalina Prospects of Tourism Industry Tourism Infrastructure in Manipur Haiba Hiramda Wangangki Mahagna Fongdokibada Manipur asi tourism potential yamna leiba mafam amani engkumja lising ani kunithoi amadi lising ani kulhumdoigi ahoba sarukta tourism asi atukimatik chaukhatpa haurakhi adubu engkumja lising ani kulhumdoigi megi tang ahumdagi tholakhiba irang asina tourism industry da yamna chauna amangwa pire haiki Mahagna makha takibada mafam amagi tourism chaukhat hanbada lambi thongi phibam yamna phahanba lam koiba singna hainagadaba chaningadaba chinjak thamba lainingadaba hotel natraga homestay sembiba tangai fade haiki hairiba sing asi phajana semgat piduna luna nana thambasu yamna tangai fade hairiba sing asige mathakta Manipur ge law and order phahanba haibasina khwaidagi maru oiba thabakni phongdokhi makha tarakpada EGM ki Secretary General Oriba Yumnam Rupachandra na Media in Tourism Haiba Hiramda Wangangki Tourism sector ka phila yamna maru oise only two aspects are there in tourism sector. One is magi tourist destination, tourist spot plus magi related areas to adugi infrastructures developed. This is
one area. And second is the organization of tourism festivals. Tourism festivals in say, every state of the country, the one tourism festivals on a global scale, the then India can earn millions of trillions of income in foreign exchange. India के वाले उसे लेते हैं. India के वाले global scale का celebrate तो tourism की festival लेते हैं. See, I know है ना the government of India also admits that. अधुना government of India के focus the young है. Risk infrastructures developed on the one hand, and you promote the tourism festivals global scale the lang. Tourism festivals is na book masagi apoy develop to riba tourist infrastructure sinse si book loina promote to bina. Manipur da thok li bairang asina maram oiraga Lanjen narakhiba IDP kaya masa masagi yumda hanjinba ngamdan leiringai cherak asida lamdam asida tangdu leitaba hanjilakle haina malemgi miyamda uchaiba yanaba sangai festival pangthoknaba thauranglakli hairaduna aina thingkraba lalholop KCPMC progressive na kaukhiba ngasi nongmagi oiba general strike na maram oiraga mahausagi punsida chauna kaiba pikre ban asina maram oiraga khwairamban kaithel yauna Imphal gi tongan mafam singda leiba kaithel phamkhide mahiroi sing school amadi college kanakide bank amadi dukan sing thonglonakhi ana ayek deva karma amadi emergency service singamari leinaba singi oinadi ban asina konsin khide lanai gari khar natana passenger puba gari sing chen khide Imphal East district ke manung chanaleriba yangang pokpi kaithel dasu ban asigi mami chauna takhi ayamba dukan sing hangna khide lambi da gari chen bagi chang nemkhi Sangai Festival lisingani kunmanga sarug yariba miyoi khudingmak ima Manipur thugaibada saugatpa miyoi ngaktani haina lofam thoktabra haina Manipur awang chingkhai kanba clubs and maira paibi apunba lup makmalna thokpa cherol amada hanglakli cherol asina makha taraduna hauzik oiriba Manipur gi fiba masida maitai irei cha pumnamak tampaki mafam singdagi hendokpa Panghandana Amadi Manipur Miyamgi lifeline oiriba national highway sing the free movement toba ngamhandana thamli fiba masida Guwahati ki Delhi flight masing hengatuna Manipur gi chingamasung tambaki mafam sing asi total separation oina thamliba asina irei chapumna magpu sarang manungda machinjak thakpiduna thamliba ningaidana tumduna leiriba maming ta ngairaba nongsaga pangkhak oire Fiba masida Sangai Festival pangthokpa asimak ireicha miyambu kumhaigi irang sagat handuna Manipur imagi oiba nationalism namthanaba hotnabani haina lofum thoktabra wafam singasi ireicha pumnamak punna wakhal taminaba tangai fade karigumba lamhen tu henduna Sangai Festival asida yengba chatpa artist ama oina sarugyaba stall famba tent house ki items sing supply toriba masida changliba equipment sing supply toriba asina chingba kayada sarugyariba miyoi khudingmak Manipur imabu mache tana thugaiba pamliba Koki gi iho asida saugatpa miyoi ngaktani haina iraicha miyamna lofum thoktabra thawaina pontha oikraba athauba singi amata ngairaba pandam ima lebakti kaiba yaroi ima Manipur kaiba yaroi haiba pandam singasi punna ningsing minaba mathau tai maram singasina khurai lamlai amadi khundrakpam kendragi club amadi maira paibi singi apunba lop mak malgi maikaidagi lakliba November gi tang kunma thoida hogdokadoriba Sangai Festival ase miyam punna social boycott taminasi haina appeal tawrakli Maitai fauba kanba ngamdabagi fibam amada leiringai cheraga sida laingakna Sangai kannanabani haina duna Sangai Festival pangthoknaba hotnariba asi matam chade thawong asi laingakna Manipur gi irang asibu nathainaba hotnabagi mathakta festival asigi mingda kaithokliba lupa crore 13 ki senfam asi sayan ngayen taunaba hotnabani haina veteran politician Okram Join Maral Sirakli wafam asi local surrounding peoples of Manipur University na senduna pangthokpa Manipur University gi
यांखै हुमदोई सुबह सेलिब्रेशन दा महक हाइखिबदी लंगथबाल दा लैबा इबुथौ पाखंगबा कम्युनिटी हॉल दा पांगथोखिबा थौरमजुदा ओ जोइना मखा तारदुना मणिपुर गी हौजिक लैरिबा फिबम असि असुकि मतिक फिबम सोकले असिगुम्बा मतम असिना लैंगाकना स्टेट असिबु तंगदु लैताबा फिबम अमदा पुरकनबा होनबगी महुत्ता कुमै हराउ तौरगा मियामबु नाथैरगा पुनब होनरकपा असि लाइबक थीबनी लोइनना संगाई फेस्टिवल पांगथोकपगी मतंगदा मसाना मसाबु एडवोकेट नि हाइजबा मियोय अमना फेस्टिवल असिगी दमकता काइथोकलिबा लुपा करोड़ 13 की सेंफम असि फेस्टिवल पांगथोकत्रगदी मांगख्रगनी हाइना मियामदा लाना लमजिंगबा अमा तौरिबा असि तौबिगनु लैंगा की फन खुदिंगमक लैंगाकना अतोपा मफम मद सजनबा याय हाइबसी खंगबियु लोइनना लैंगाकनसु लैबाक की असुक लुरबा मतम असिदा फेस्टिवल पांगथोकनबा होनबगी महुत्ता थोकलेबा इरांग असिगी चप चाबा वारोइसिनम पुरक्तुना रिलीफ कैंप सिंगदा लैरिबा आईडीपी सिंगबो मसा मसागी मयमदा हंजिननबा होनबा रोमदा ओइना कोक थादबियु हाइखि ngasi thauram aduda Manipur University ki Vice Chancellor Professor N Lokendrana athoiba mithung veteran politician o joina thauram apu Manipur University ki han ki Vice Chancellor NGB Joy MU ki Registrar Professor M Premjit SI School Kanchipur ki Founder CH Jyoti namadi atei maru oiba miyoi singna akhanaba mithung oina saruk yakhi Shanghai Festival ai jidi ai gi stand yang clear oje ana koi gi big chocolate I know he was the most loved and in the meantime he was more tested person na ai jedu mai na ai bu nungsi bu kamu de panu nungsi bai nungsi do kamu de kam theng na tu ja ba mi da ne ba ai di marak maya to tham de I my vision is very clear ado Shanghai Festival hai bu si akoi na akoi gi kage yes Shanghai Festival akoi gi maru oi ba अखोगी थवोंग अमनी अदुबो फेस्टिवल सिदा अखोइना लुरी दि संगाई कनब लाइरदना अखोइना अखोइ बाबो कनब ngमदबगी तंकक अमा अखोइ इसा से अखोइ मितै नतग मणिपुरी से अखोइना कनब ngमदबगी तंजा अमगी सिचुएशन अमदा हुजिक लैयबा थासिकी तांग कुनमाथोय फावबगी मनुंगदा वाहेंगबम लेकाइदगी हौरगा वांगोय फावदुना चटलिबा मयाय लंबी असिबु मपुंग फाना सेंबिदबा तारगदि थासिकी तांग कुनिथोय थांग जनुमितगी अकनबा खोंजंग चंगसिनबा हौरगनी हाइना मयाय लंबी अपुनबा लोप मलालगी माइकेदगी फोंदोरकली ngasi Imphal West ki manung chana leba Samuro Government High School da Malalgi Thomi Singh amadi Mayai Lambi Paringi Ima Ibel kaya yauna Paumi Singh unaba amada Malalgi Secretary General Sandham Bijoy na phongdokhibani National Highway number 137A miyamna Mayai Lambi hairaga khangnariba lambi asi matam sangna sembiragtabana maram oiraga ka hena phibam sokchilakli मसीदा नतना लंबी असिना नोंगमा नोंगमा कांगदना एक्सीडेंट थोलकपगी चांगसु हेलकले अमदी हौजिक लैरिबा लंबी असिगी फिबम मसिना असुकि मतिक फत्तबा मरम ओइरगा मियोय कयाना खुदकी अना लायंगी ओइबा चथोक चसिंदसु हॉस्पिटल यौबा ngamdana लैखिदबा कया अमा यावदबसु नते मसीगुम्बा अवाबा फिबम असिबु कोखननबा हाइदना हौखिबा अक्टोबर की तांग 13 की अहिंग नोंयाइदगी मयाय लंबी अपुनबा लोप मलालना मयाय लंबी असिबु मतम चुनबा मवोंगदा सेंबिद्री फावबा मतम कक्तना लंबी थिंगबगी खोंजंग चंगसिनखी हाइरेबा नुमित निनि चुपना लंबी थिंगबगी खोंजंग चंगसिलक्लबदा चंगसिनलक्लबा मतुंग अक्टोबर की तांग 19 दा इम्फाल वेस्ट की डेप्यूटी कमिश्नर पब्लिक वर्क डिपार्टमेंट PWD इंजीनियर सिंह अमदी कॉन्ट्रैक्टर सिंह यावना मलालगी अपुनमा मेंबर सिंह इम्फाल वेस्ट की बाबू परादा लेबा DC कॉम्प्लेक्स दा फमिनदना निंगोल चाकोबा ममांगदा पोर्ट होल मेनबा लोइसिनबा अमदी मखाताना लंबी सेंबा लोइसिनलगनी हाइबगी थाजबा पीखिबगी मतुंग इन्ना लंबी थिंगबगी खोंजंग अदु हंदोखिबनी अदुबु हाइनखिबगी मतुंग इन्ना मखोइना लंबी सेंबा हौरकलबसु मपुंग फाबा सेंबिबगी महुत नुंग थाबा अमदी कोयला मतेक मतेक मेनबा असि नतना मपुंग फाना सेंबिबा लेत्रि हाइखि महांगना मखा तारदुना हाइखि समुरौदगी पिसुम फावदुना चटलिबा मयाय लंबीगी पेरिंग असि
ममांगदा लेरमलिबा फिबमदगी हौजिकना हेना फिबम सोक्सिलक्पा हाइबदु ओइरकली मसीना ताकपदि लंबी असिबु सेमनबगी थौदांग लौरिबा पीडब्ल्यूडी के इंजीनियर अमदी कॉन्ट्रैक्टर सिंगना मयाई लंबी असिगी नाट येता लेरिबा मियाम असिबु पंगलै लेजसनु अमदी सेमदरबसु यागनी हाइबा वाखलोन असि मखोइना चथरकलिबा थबक असिना चपचाना ताकली मसिगुम्बा मथौ मसक खंगदबा इंजीनियर अमदी कॉन्ट्रैक्टर सिंग असिबु पारा तंबीबगी तंगाई फदबा लेरकली मरम अदुना था असिगे तांग कुनमाथोय फावबगी मनुंगदा मरी लेनबा सिंगना वाहेंगबम लेकाइदगी वांगोय फावदुना चटलिबा मयाई लंबीगी परिंग असिबु मपुंग फाना सेंबिदबा तारगदी मलालना थंगनबा नुमित्तगी अकनबा खोंजंग चंगसिलगनी हाइना फोंदोखी ngasi mak maya lambi da leriba maya lambi gi nak yeta tariba praja sing asi PWD gi engineer sing amadi akoi gi contractor sing na koi kari wein ubidi bino mi oi ba moin ubida bra akoi se thabak tawdasu yani makoi de kaimta hairoi moi de pangai de leje no haibu wakhalon ta sum lerak phai ba ja akoi maya lambi gi lambi se chachariba lambi se gi nak yeta tariba praja myam se adu ki mate khang ware maram masina mari leina ba lambi asi sem na ba so dai de lowi de ba PWD gi engineer sing amadi haibu contractor sing ase si chap chap para amat tambi bagi tangai phadaba la e tambi ba darkar oi haina khanjaba go loina na lagliba koi November gi tarik 28 koi irai numit sibogi manungda maru oina koi waheng lekai degi na koi wangoi phawagi hatraba lambien sing ase sembalo sunbi karigumba hai bam jaga si sembalo sunbi da taragadi mathangi nonganba November gi tarik 28 thangje numit 2025 hai ba numit asidagi malana madi tongan malang chamina riba imaibel koi miyam go loina na akan khongjang changin mani hai bagi wapamsi media gi thongda thujari लमदम असिगे मसक नाइरेबा इबा लेखिद्रबा मियामना चना लुखोय हाइरगा खंगनबा ओइनाम लुखोयगी मितम ngasi महाके पोंगनफम चना खुलदा लेबा नुंगसी कोल पार्कता माइकुम हंगदोखरे चना लुखोय आर्ट सेंटर न सिंदना पांगथोकिबा थौरमदुदा एमपी महाराज लेसेम बसना जावबा अंगोम निंगथौ पोइरेटोन यूएनएलएफ की हानगे चेयरमैन आरके मेघेन चना लुखोय आर्ट सेंटर के चेयरमैन चना लंबीना चीफ गेस्ट ऑफ ऑनर अमदी प्रेसिडेंट ओइना सरुक याखी थौरम अदुगी सरुक याखिबा मियोय सिंगना लेखिद्रबगी मितमदा लेसु कतने कायखमदबा उतखी चीफ गेस्ट की वारोल पीरदुना राज्य सभा की एमपी महाराज लेसेम बसना जावबना हाइखिबदा लेखिद्रबा मियामना चन्ना लुखोय हाइरगा खंगनबा ओजा असिना लमदम असिगी सुमांग कुमहै अमदी तोंगान तोंगानबा फिल्म कया इदुना मियामदा वखल लौसिंग कया पिरंबा खक्ता नतना ओजा असिना लेरिंगाय मतमदा लमदम असिगी इनाट लाइनिंग योखतनबा होनबदसु यामना चावबा थौदांग लरमखि अमदी लमदम असिगी वांगमदा चोइना ताख्रबा मफम कयादा कोइना चत्तुना मैतै मियामबुसु पुनसिनबा होनरमखिबा मरैबाक मरमदमबु नुंसीजबा मियोय अमनी महागना पुयागी मरमदा थिजिनलंबा अमदी अवांगबा थाकता पुखतनबा होनरमबा कया अदु ngasiगी मिरोलना खोंगुल लिनबा होनमिनसी हाइना फोंदोखि अखोइगसु खंगन मताई मिगिसु खंगन मताई अखोइ गातै खंगगसु याररोय हौजिकी मालेम सिदा अखोइगसु ममताना खंगबा मिगिसु खंगबा अनि से तुना चला कांदा अखोइगी अदुगी मिरोल दो मदु अखोइ सेमा कांदा लेबाक नुवाइगने नतदना चाखलिनी हारगा इसागे पोते लोन हुंदोमगा हौजिक अदुम मयामसु खंबिरंगनी योमदा इमा कया कौनद्रबनि मामी दगे दम हौरबदु डेट को अदगी कैनोमतंग से रुवा चाखुमदगी कैनोदो हाइज्रांग अमता पुथोरो हाइदो हाइज्रांग खंगद्रे बंगाम अदो कनागुमा पादे हराव जरी आई चासे इंग्लिश ngange adagi maiteron si khangdre haibasi ado masi yarige aidi hajabadun karangumrai khoisi khara maning hanba kangbu ne khanbi busu yai adobo yari ba makai ekona sumana social function tawa kai tawa matamda iman ho jisinase BJP na Manipur da anoba lengak ama semba ngamloidaba leirabadi nauna mikhal pangthoktuna state asigi miyamna khanjaba mihut singna lengak ama semnaba thorang tawbana achumba khongthang oigani haina lamlai assembly constituency ge hanagi congress mirep amadi MPCC ge co-opted member achoibam deven na phongdorakli wafam asi SCC na lauba banking exam da mai paglakhraba lamlai assembly constituency da ge ningombam ranbir gi machanupa ningombam talent ki pukning thaugat paga loinena ikai khomnabo utpagi thoram da phongdokhibani ningombam talent ki
Sangai da pangthokhiba thoram aduda talent ki apokpa amadi apokpida sel gi manako sinaraduna a divena makha taraduna karigumba BJP na lengak semlak labasu state asida BJP lengak leiba matamda thokhiba thodok wathok sing asina maram oiraga BJP na semba lengak adu miyamna pamba amadi thajaba lengak ama oigani haibagi thajaba leite Manipurda miyamna khanba mihut singna semba lengak leiba ngamgadabadi state asida PR lengakna lebak ngakpagi thabak tawba asi yamna laibak thibani ngasidi lamdam asigi miyamna khanjaba mihutna semba lengak leitaba asina state asigi miyamda lambi thong yauna hiram kaya da awaba khudong chadaba kaya mayok na halli haiki the popular oiba government ama sembagi mahuta new fresh election ama tawbona achumba khongthang oigani hai wafam si thamjage haibadi BJP gi matamda natro kuki amadi mitegi lan thokriba mi lising humfu hena religium da legre mi chahum hena sigre mi yum lising ni pan hena chakhrabane ut ongrabane ba mi kayama thiba khangre lanthum mayama mangre ba aduda nate BJP gi matamda thabok ingang kyam bigre lengak phajana ju chalai basu ngamdaba Manipurda lariba lambi thong lairak khulak lariba merota lariba lambi thong gi phibamje masi automatic phatreba masi anoba popular oiba government ama laba matungda IDP gi masing henkal ange haibra mi sibagi chang henkal ange haibra hojik war mitai no wariba kuki ne war any community tampakta laiminariba Manipurda laiba community na wari kholeba je wabai masing henkal ange haibra sirinta With innovation in learning, world-class facilities, and caring mentors, UNACO School empower young minds to think, explore, and excel. From creativity to confidence, we nurture every child to discover their best self. UNACO Schools, empowering minds, inspiring futures. Registration is now open. Don't wait. Secure your seat for a brighter tomorrow. Join UNACO School, visit our campus, or register online. Breaking matungda taram nokshiri Civic Action Program gi makhada ngasi Imphal West ki Sengmai Assembly Constituency gi manung chanba Kangsup Kharangi Mahiroi singda nomagi oina computer training pibagi thoram amangasi mafam aduda leiba Don Bosco School pangthokre Manipur da thokli berang asina maram oiraga Jingkhong Jingya da ngak seliba CRPF ki 169 suba battalion sinduna pangthokiba computer training hogdopagi thoram aduda Imphal West ki SP KSH Shivkanta Sengmai Assembly Constituency da gi hanagi Minister Ningthauzam Biren CRPF की 169 सूबा बटालियन के कमांडर सुरेश कुमार अमदी अतई मकोक थोंबो ऑफिशियल सिंह मरु ओइबा मिथुंगलेन सिंह ओइना सरुक याखी ट्रेनिंग प्रोग्राम अदुदा नुपी मचा तारा तरे यावना पुन महिरे कुनमरीना सरुक याखी थौरम अदुदा अथोइबा मिथुंगी वारोल पीरदुना इम्फाल वेस्ट की SP KSH शिवकांतना महिरोय सिंहदा वखल लौसिंग ओइगतबा वफम कया फंगदोखी Inat Yokhatlop EYL gi Mari Suba Mapok Kubongi Achamba Thoram amangasi Imphal East District ke Khongman Okram Chothekta Leiba Mihus Thang Ta Sanglen da Pangthokre Inat Yokhatlop EYL asi lamdamasi gi Yelho Purup Singhi Nat Chatnabi Saktam Pokpa Hingba Amadi Siba Phawbagi Thoram Thogalon Amadi Thaksi Khasi Yokhat Nabagi Pandamda Wakhalon Manaba Ina Yokhat Pa Pamzaba Thomi Kayana Haukiba Inkum Zalising and Ikun Mathogi November Tara Mapalda Iputho Puruk Sobi Bakangba Laifam Len Uchekon Takhok Mapal Imphal Ista Yaifa Thoni Zaduna Sapong Kiba Lup Amani Inat Yokhat Nabagi Damakta Lup Asina Tongan Tongan Bathabak Thoram Kaya Lepa Laitana Sangsin Kigani Hairi Ngasigi Achamba Thoram Atuda Apunba Manipur Huen Lalong Lup ki President Okram Mangle Meitaina Athoiba Mithung Kabui Union Manipur ki President Dr. Hira Kabuina Akhanaba Mithung Amadi Inat Yokhat Lup ki President Pukrambam Pibarel Khumana Thoramapu Oina Mayai Tangbal Lengsin Ki Hauzek Sanabagi Pau
ngasigi sanabagi pauda Manipur Horse Riding and Polo Association asendana pangthoklakpa Manipur International Polo Tournament haukiba kumja lising ani kunithoida tara mari lak suba edition pangthokraba matung kumja lising ani kulhumdoi dagi lamdam asida tholakliba leikidraba irang namaram oiraga Leipuremba matung lepraba matung chatliba tha sigi tang kunithoi dagi hauraga tara manga rak suba edition Imphal gi mapal kangjibung loinana Polo ground hairaga su khangnariba sanabung asida miyoi team USA amadi Cambodia loinana India gi team IPA India team B Manipur amadi Chhattisgarh na saruk yaragani tha sigi kunmapal phawba chatharagani hairi Hairiba International Polo Tournament asida saruk yanaba India team B Manipur gi sanaroi khannabagi trial selection pangthoklagani team gi sanaroi loinana coach amadi manager khangduna state team gi practice akanba mawngda chathari tournament asiga mari leinana ISCOM na hakthengnana Manipur gi team coach amadi team captain ga unaduna wari sanakhibagi coach oiriba S Giri Mohana phongdorakhibada Thodokna like thokriba thodokna maram oiraga thokliba irang asina chahi ani lebraba matung lakliba tangkuni thoidagi hauraga chathagadoriba tournament asida Manipur na mai pakpa ngamnaba kan honari team asibu akanba team ama ohenabagi pandamda sanaroi singa loinana coach ama oina wari kaya sanai loinana game plan ka scenery amaromda coach ama oina masana asigi sanaroi ama oina haurakpa loinana ahanba oina international tournament ke coach ama ohelakpada association amadi technical committee bu thagatpa phongdokladuna khangja haijataba kaya sanaroi singa tanaduna pukmen pawmen nakhi amadi tournament asige champion trophy gi mapu oibagi wakhalon thaminari haiki loinana tournament asi mapung phanaba loinana state ki amadi lamdam asidagi haugiba masana asibu awangba thakta bukhatpada lamdam asida leiriba sanaroi singna pamjariba praja khudingna laktuna miyeng taraga sanaroi singbu pukning thogat pinaba haiduna noluklakli amaromda India team B Manipur captain oiriba T Pradeep Kumar na phongdokhibada Manipur Horse Riding and Polo Association asindana pangthokhiba N Hazari amadi Dr N Tombigi mingda pangthokpa state level polo tournament saruk yakhiba team singdagi afaba sanaroi kaya khangatlaga trial selection pangthoktuna state team gi sanaroi sing asi khalakpani trial selection aduda sanaroi afaba kaya ma yaukhi adubu team asida naha oiriba anoba sanaroi ani haptuna team asibu akanba team ama oinabagi pandam thamlakhiliba technical gi wakhalonbu thagatladuna haukiba edition da England na winner amadi Manipur na runners oikibagi laman singna ba coach amadi manager loina sanaroiga punduna akanba lalong chathanaba amata oiba mod phongdoktuna tanari hanagi edition asida Manipur na mai pakpa ngamnaba leibak asigi praja khudingna thaujal pina biu miyam gi puning chingsilakli Angsing mukoising nasi koi selector kamuna yang fasana kogi yang fair na ko yang kana matching adigi magi mamangi tournament gi performance ka yenguna yang matunga khallaga amusun trial selection to kana khagala ka pibi rakpa adumba sanoi ngakeni sanoi sida kogi team captain ore Pradeep magi am long experience player ni atangba ani amasung lesem basu moju kara senior oiba player ni lojai aduga new face ta kogi S Bonbon amadi S Saulin aduga L Rohit haiba angang si yam nauriba kogi tina machin tu kholaiba sanoi ngakeni mokoi si moigi masina field ta toisi moi first time ni aduna aingonda adugi yam akanba daita amadi leire lojai aduna masi ai level dagi kana hona duna ngang gaisi si coaching camp tongduna mokoi si morning evening practice togi ngasina kanjimugi mafam je sanabagi nimit tai lakadu team singi Colombia gi team singi experience level player yam yawen ta je US di hande gi ona power play team ni aduga IP gi team ji ondaki yam new face angang oiba aiga kogi tinaba amugi machanu pa bawta major ga captain oira lai aduna andaki kano si yamna ko challenging boini ni khanje aduna ina su isor gi miyam gi mating longjaraga new chijaraga angang singi puthokchari hara ganda ki tournament si lahu nabagi strategy do ai kanna phachari da yamna kari hanin player sing da yamna nungai ba haigadra yamna aki ba haigadra kharasu lai koi gi nungai ba sina
कई हारकान सिदा अखोई प्लेयर तरु खनबीराबा मतुंग सिदा अखोई अनौबा जूनियर हाइतारे जूनियर प्लेयर फ्रेश हाइतारे को अनि यावरई आसाम राइफलदगी एस बोम्बोन हाइना अमगा अदगी थांगमैबंदगी एस साउरिन हाइबा अमगा मखोय अनि यावबे अतैदी ममांगी अदुम एक्सपीरियंस खागक लैरबा इंटरनेशनल प्लेयर ngатani मरी अमगी अदुगा मसाइदी हाइरिबा हंदकी इंटरनेशनल टूर्नामेंट सि ममांगी 14 सुबा इंटरनेशनल पोलो रनर्स अप ताहावी इंग्लैंड लौगी अदुबो हंदकी अखोई शो खोरमगा इमा लेबाक मणिपुर सिगिदमक्ता इंडियागिदमक्ता अखोई मिचत पोरनबा कन होनजगे अमदी मणिपुरदा लैबिरिबा मणिपुरी पीपल्स खुदिमकना हाइबा सिगुमबा 15 सुबा इंटरनेशनल पोलो सिबु इंडियागी मौत छिंदना माइ पोरनबगिदमक्ता पुनमकना सु थौनिमिनसी हाइदना टीम कैप्टन अम्मा ओइना हाइगी थमोइदगी असिमतंग थमजगे लाखलिबा दिसंबर की तांग तरे नोमाइजिंग निमित्त की हौदना मापल सुबह SIC ट्रॉफी सिंगा प्लेट ग्राउंड हौदोलगनी हाइना सिंगा आइडल क्लब यारिपोक सिंगा थौबाल डिस्ट्रिक्ट नथोप चेरोल अमदा खंगलकली चेरोल असिना मखा तारदुना ट्रॉफी असिदा सरुक यानिंगबा क्लब ऑर्गेनाइजेशन सिंगना लाखलिबा दिसंबर की तांग अनि फावदा सिंगा आइडल क्लब यारिपोक सिंगादा नत्रगा कॉन्टैक्ट नंबर 6009369551 अमदी 7005635512 दा पाउ फाउबिरकपा यागनी हाइरी सिंगा प्ले ग्राउंड असी मियामना थोइदोक हेंदोकना खंगनरबा सानबुंग अमनी सानबुंग असिदा आजिमुद्दीन मेमोरियल इन्विटेशन फुटबॉल टूर्नामेंट कदमजेट ट्रॉफी अमदी हनीफ ट्रॉफी हाइना मिंगथोनबा स्टेट लेवल टूर्नामेंट कयासु पांगथोखिबा लेखरे लोइनाना SIC ट्रॉफी असिसु सानबुंग असिदा पांगथोकपा यामना मरु ओइबा टूर्नामेंट अमनी मियामना सखंगनरबा इंटरनेशनल फुटबॉलर अरबास अमसुंग आयमान बिन अनिगी पोंगनाफम लमदम ओइबा नतना क्लब असिदगी हौखिबा प्लेयर अनि असिसु ट्रॉफी असिदा सरुक यागनी मसिदा नतना क्लब असिदगी हौखिबा इंडिया की तोंगान तोंगानबा क्लब सिंगदा हौजिक सानरिबा प्लेयर कयासु SIC रिप्रेजेंट तौगदौरी टूर्नामेंट असिगे विनिंग प्राइज ता लुपा लाख अमदी रनर अप ता लुपा लिसिंग हुमफुद्रानी लोइनना बेस्ट गोलकीपर दा पीगदबा लेट आजिमुद्दीन अवार्ड ता लुपा लिसिंग मंगा बेस्ट डिसिप्लिन टीम दा पीगदबा लेट मनीरुद्दीन अवार्ड ता लुपा लिसिंग तरा टॉप स्कोरर दा पीगदबा लेट नवाज शरीफ अवार्ड ता लुपा लिसिंग मंगा अमदी बेस्ट प्लेयर दा पीगदबा लेट जमालुद्दीन अवार्ड ता लुपा लिसिंग मंगा गी मना सिंगसु यावरी टूर्नामेंट असिगे फॉर्म सबमिशन की ममलना लुपा चहुम अमदी एडमिशन फी ना लुपा लिसिंग तरेट ओइगनी अमदी फॉर्म सबमिशन की लास्ट डेट दिसंबर की तांग अनि ओइगनी फिक्चर ड्रॉ ना दिसंबर की तांग मरी मैनेजर मीटिंग ना दिसंबर की तांग मंगानी हाइरी लोइसिलकपदा मरु ओइबा पाउ अमुक हना लमदम असिगी टूरिज्म सेक्टर चौकट हनगे हाइरबदी टूरिस्ट डेस्टिनेशन सिंग सेमगतपा मती यामद्रबदा टूरिस्ट फेस्टिवल अमा मालेमगी थागता पुखतनबा होतनबा मथौ ताय हाइना टूरिज्म डायरेक्टर एल विक्रमना फोंदोखरे संगाई फेस्टिवल पांगथोकदौरिबा असि मतंग चादरी हायदुना आइना थिंख्रबा लालहौलुक KCPMC प्रोग्रेसिव न कौखिबा जनरल स्ट्राइक न महौसागी पुंसिदा चाउना कायबा पीख्रे संगाई फेस्टिवल पांगथोकदौरिबा असि मणिपुरगी इरांग असिबु नाथैनबा होतनबगी मथक्ता फेस्टिवल असिगी मिंगदा कायथोकलिबा लुपा करोड़ 13 की सेंफम सायन गायन नबा होतनबनी हाइना वेटरन पॉलिटिशियन ओ जोइना मराल सिरकली था असिगी तांग कुनमाथोई फावबगी मनुंगदा फिबम सोकना लैरिबा मयाई लंबी असि सेंबीदबा तारगदे मथंगी नुमित तगी अकनबा खोंगजन संगसिलगनी हाइना मयाई लंबी अपुनबा लुपना खंगहलकली अमदी लमदम असिगी संगनाइरबा अइबा लैखिद्रबा चना लुखोइगी मितम अमा महाकी पोगनाफम चना खुदा लेबा नुंगसी कोल पार्कता माइखुम हंदोखरे
Hauzik ke onidi ISCOM news na pizza ba Manipuri pau matang asilo shinjari miyang tabiri singbo amuk kahana khurumjari.